Akoi Manipur dagi season sing haitare any community Meitei obi Meitei nupi obi tribal obi Pangan nupi obi anyone ko akoi Manipur dagi ni bu hairaba akoi season singina Manipur gi mapanda leiba matam sida Manipur macha nattaba isam samna mayang macha haitare ko moiga mari leina khonaba gumbase he ubu yawe mada aingondadi kaigino khangde he nungaitaba madum faowe ko amuksu sai santa hangjei ko kaigumba kanda ko adamain farko matam sida aise akhoi yamna wakhal yamna piction batara gadra yamna narrow minded oi bata gadra natraga akhoi yamna khambun chawba natraga yamna kalak pa ko yamna kalak chaw aduguma mi amuk ta gadra kaina so muk khanbu su yawe kaigino haib kanda kaimta aiga su tasengna pokmina basu nataba ko aiga community mana basu nataba dharma mana basu nataba kaimta aina adagi aina khanguba mi su nataba maming phaba khangbu su nataba just akoi Manipur dagi ni sinu pise habado madu khak khangbada mayam cha anga pulamba chatlamba adum he uba sida ko amaina dum faowe aduna maram kanda kaimta sus mari makhong samnada just state pulli habado adu khak na maram oira kanda aingoda damna kaigino nungaitabe he powers mi me prithvi sangsar pumba loina chatlini pullini amaina khandri se karigino kaina mo khanbusu yawe tabu aingoda sumaina phawhali sidi karigino oina haiba taragadi tasengna share tok taragadi silnausingda khoi mamangda phatanungda thokhiba sing yawbado khoigi mayang machana khoi Manipur gi nupi am any community tonga tonga community sing edum yawkhre ko ada hatok pirame natraga sumai to pirame sisi adumba he thengnei dana ko social media da obi newspaper do obi ko adugumba posting se mind sida hane hekta lakpa adumaini hek akhoi rom dagi social sing haitare ko moisi amana hekta khoi mayang machanga pulamba uraba ko haidi pulamba habisi classmate oina mi myam group akhogi thabak toba mi myam group oina thabak ki oina punba khotpa adum nataba samna har kanda adum mong mo tawdu khangi dena shopping mall da chatlamba makta oitaraga su nungdangi pung 13 tara kanda khoirum dagi che chalni habamga mayang machang chatlamba habisi haidi yamna close oiba relation amana taraga de admaina hek bakti chaloi dena ko adum khangi dena miyoiba maina ko adugumba singdu daneba ko tasena haidara do adugumba se hek u matamse wakhal dang sai phatta dong de thokhi mayam do as moi singse do samu thol adi kana wakhal de he ne adum heta ningjangan bado haidi adaga atopa amana aina Manipur gi mapandare se phatna kuirawni na ko ai khatang te mi ati mayam sini ko ada pulloriba kholiba mayam sing marakta adum moi gi wakhal lon di khangba ngami dana khoirom dagi lakpa social sings da moina khanba se sum khoi as moi de drinks amani pithakraga adum yare da kaina yamna line adum pangya ya bai type da khanba gi amai to mi se adum aigi hek yamna close oiba friend circle da loina maina khalli haibana tabako mi se in general doina khoi Manipur mapan da leiba mi sing sina khoi rongi social sing haitare amoro north east ki wena pulapu haibe ko adum sing da khanbado adum ma sum leibani na wakhal sida he nuai tabam phawbado da seng hairagadi masi amuk amarom da haitaragadi akhoina personal oina mi personal matter da hairuba ya ponte ko haidi masa masa gi apambani mi masa masa gi understanding gi makha poli adu daina mayam adum leigani ko adamaina haiba mi so dum yorakani ada tasena haragadi aina haijini akhoi Manipur manungda phawbada akhoi Manipur masa masen da phawbada community manada matamda madu phawda wa thoknari neba manade aduga daga tonari ne hainari ba mayam neba ko ada akhoi community manaba masen Manipur masang to oiba aduga community su manaba masen da phawbada problem gi wadi adum thoknaba yawi ko personal matter personal oina adum personal level da thoknaba dim yawi aduna amo oikha kanda koi mayang sa gumba natramai huma pan gi mi hek involve tor matam sidadi moina kaisu leitana adum kano to biri raina adum de ta chatpa do wakhal se aduna su oi bi ai ko aingonda nungaitaba phawdo adu haibangam de adu ichen longsingna aingonda he haibdo nangdo Nokpa ka heitaba jatla kaina Nokpa ka hebro nangbo kaina he hangba yawdo ado aigi topic sing haitare aigi YouTube ta ina thagaliba topic sing maduna maram oiragani ambadi ko ado silnaw sing YouTube aigi channel leibodo madu sangwe dum yengbiyo aigi YouTube ki link to so sida dum share tawjaramge aigi video khuding su dum share tawjabaduni ko masi hire loisin jage khoina mi gi personal matter de am kana khut thingjaluba yabadini te tabu sum khangdi nungai tabam faowe habadini silnaw sing da share tawjabase personal oina natraga particular oina xyz mi amagi wana te ko in general sum thengna khotna ba mayam do yam toina dum ubado adone masi hire loisin jage thank you